Manipur ki irang asi yamna luba fium amani hanagi tangdu laitaba hanjinaba honabada aikhoi miyamgi apunba thawdang changi haina Prime Minister Narendra Modi na phungdokre. Assam ki Tribune gi exclusive interview amada Prime Minister na makha taraduna Manipur ki irang asigi matangda mahakna parliament ofum kaya phungdokre. Irang asi loisinaba resource amadi administrative machinery kaya gi mateng lauduna honari. India laingakna amadi Manipur gi laingakna yamna sensitive oiba irang adu matam sana laksinba ngamhobana hojik Manipur gi fium hogadakli. Irang asina kangkhalakpa matamda Union Home Minister Amit Shah na Manipurda laiduna irang asigi matangda tongan ba luf taraga manga khaminaduna warosin ama puraknaba wari sanaki. Masigi mathakta Manipurda center laingakna tongan ba temang kaya tet laingakna hairakpasing leptana pirakni. Hojik relief camp ta laiba singi rehabilitation gi daba konabaga loinana selgi mating sing irang asina hakthengnana thengnariba imung singda pinaba thabak paikhali haina Prime Minister na makha taraduna phungdok